ꯁꯛꯅꯥꯏꯔꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯉꯁꯤ ꯅꯨꯡꯊꯤꯜ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯁꯥꯃꯛꯀꯤ ꯌꯨꯝ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯂꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯛꯆꯣꯝ ꯅꯤꯡꯉꯣꯜ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯔꯦꯈꯥ ꯀꯧꯏ, ꯆꯍꯤ 62꯫ ꯃꯍꯥꯛ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯗꯤꯖꯃꯅꯤꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯔꯦꯈꯥꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯣꯝꯂꯝꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯁ꯭ꯇꯦꯌꯔ ꯑꯃ ꯀꯥꯐꯝ ꯃꯅꯥꯛꯇ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯔꯦꯈꯥꯒꯤ ꯉꯛꯇ ꯁꯤꯕ ꯂꯤꯛ ꯑꯃꯁꯨꯡ ꯈꯨꯗꯣꯞꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯅꯥꯒꯤ ꯁꯅꯥ ꯑꯃꯗꯤ ꯈꯨꯖꯤꯅꯆꯤꯡꯕꯗꯤ ꯌꯥꯎꯔꯝꯈꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯔꯦꯈꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯕꯥꯊꯔꯨꯝꯗ ꯃꯈꯨꯠ ꯍꯥꯝꯂꯝꯕꯒꯤ ꯈꯨꯗꯝꯁꯨ ꯐꯪꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯇꯤꯝ, ꯑꯥꯏ.ꯖꯤ.ꯄꯤ. ꯀ꯭ꯂꯦꯁ ꯈꯣꯡꯁꯥꯏ, ꯗꯤ.ꯑꯥꯏ.ꯖꯤ. ꯔꯦꯟꯖ ꯑꯦꯟ.ꯑꯥꯔ. 4 ꯊꯦꯝꯇꯤꯡ, ꯉꯥꯁꯪꯕ, ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ. ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅꯆꯤꯡꯕ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯅꯥꯅ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯡ ꯁꯤꯟꯃꯤ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝ ꯍꯌꯦꯡ ꯕꯦꯡꯒ꯭ꯂꯣꯔꯗ ꯐꯪꯁꯟ ꯄꯦꯔꯦꯗ ꯑꯃ ꯌꯥꯎꯔꯨꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯑꯦꯌꯔꯄꯣꯔ꯭ꯠꯇꯒꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯂꯒ ꯆꯠꯈꯤ꯫ ꯔꯦꯈꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯤꯖꯃꯅꯤꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤ꯫ ꯔꯦꯈꯥ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯌꯥꯎꯕ ꯁꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝ ꯏꯝꯐꯥꯜꯒꯤ ꯑꯦꯌꯔꯄꯣꯔ꯭ꯠꯇ ꯊꯤꯟꯈꯤ꯫ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯕꯥꯃꯣꯟ ꯀꯥꯝꯄꯨꯗ ꯑꯁꯥꯕ ꯐꯅꯦꯛ ꯈꯔ ꯌꯦꯡꯂꯨꯔꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯇꯥꯔꯦ꯫ ꯁꯃꯥꯅꯟꯗꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯒꯦꯠ ꯂꯣꯟꯕ ꯑꯗꯨ ꯉꯁꯤꯗꯤ ꯒꯦꯠꯀꯤ ꯊꯣꯡ ꯃꯆꯥ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯁ꯭ꯇꯦꯌꯔ ꯀꯥꯐꯝ ꯃꯅꯥꯛꯇ ꯏ ꯇꯥꯕ ꯃꯥꯟꯕ ꯎꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯔꯦꯈꯥ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯊꯪꯅꯕꯗ ꯂꯩꯕ ꯔꯣꯕꯥꯔꯠꯀꯤ ꯃꯕꯣꯛ ꯀꯧꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯔ꯭ꯒꯇ ꯊꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫